Narangi am waiteba hailstorm gi sidega koi sathina mangta hai bata relief camp koi nimpu nithu guma hangkre yamaloina lendo cho yawni na gi tinagi tingi yumse yamaloina ho aduna yum punna koi soisi huji phawgi da huji evening phawgi manu dai koina assessment of huji assessment makasa thari loibanatri sidaida lising tara manga yum lising tara manga chamri ga kunga manga mangta hale de sigi mamanga March April da hugi hailstorm amalaki madugi da suchingi area tampaki area yaw madana yum lising mari ga samapun marthura ga mapun madudi yamna partial damage ne adaga handakisina ayam sathina sokpa haidare Imphal West lising tor ko yang khri humdoi Imphal East lising manga ga satru Imphal West do lising tor ko sumna yang khri humdoi de Bishnupur da lising ama sam ga humdrama pon Faobada Sanipal yumni ko jeriche Kaching da Samakun Jiribam Sokte Ukrul da yum sani muksoi Tamengo da yum samakun sa None da yum samakun Kamjong da yum sama Soshanpur da yum sanglaga nimfu Kangpokpi da yum sani ga magdani thoi Sandil da yum tratru Tenopol da yum sani ga mudramanga punna lising taramanga ga samri ga punna se sokpa yum homtok ki yawre agi len na pura taraka na man tumba yada yawre na haira sing tro kana ku ji Faobada immediate relief narangi khudak to kana koi market ta phangba jinga nunga kari kari mayam koi deputy commissioner gi kuthang da deputy commissioner gi kuthang to kana government gi oina koina Yonba dagi sengchak pulin kari kari Yonba khotpa koi deputy commissioner sing kuthang ga sathaba hawkhre hujiksu tawri aduga jinganunga ni huji mayam gi amadraka leiri simarandi aho mayam du to kupsulaga yumda leigada na aduna madugi jinga watpa sing du deputy commissioner sing kuthang da koi longna bagi moi award pa leitana bakan honari marak sida koi manipurgi Imphal West yauna major market leiriba si yauna tai district khudingi leiriba dukan sing wholesaler sing da koi hana leiramba CGI sit ki maman aduga atai essential commodities sing maman punamak se koi April gi Tarik kuntragi mamanga leiramba rate adudagi Hengatna Yonba Yaroi haidana kebane PD gi makhadagi former deputy commissioner consulting as order thokre haiba se koina deputy commissioner singna kebane PD gi makhada trokan dukan khudingda maman kana guma helna thoiba thogdok sigi crisis sigi kudong samalor ga maman henna kari da torga yonbi dana maso appeal tujari me yolamba kulamba tawada legal gi kari action lo sumatugi nungai ta mawong ta da lei thokani adna maduma tawbina na ba haidana ai mayam thamjage adugo mamangi da asaina haijagi ba April gi da hapet lakhi behel storm du da koi Bishnupur da yum lising amaga sam hundrama panesi partial damage ni matam du koina da pura aduga kaino da Jiribam da yum lising ani ga satru hunbutre ni chisu partial damage ni aduga Chisipur da su yum chamri ga humpu partial damage ni aduga Harjol da yum nipan ama severely damage to yawi aduga Senapati da yum yankhai ama adu haiba sing koi khudak da deputy commissioner sing gi khuthang da koi na moloina yamba relief kari kari taluga piki aduga jinganunga kari ba wat le raga le bising jine kana ba na koi coming this side ki kanna honari haidana admaina thamjake
aduga hujiki waine koi SDRF ki State Disaster Relief Fund dagi koi lupa crore taruk ka 90 lakhs 6 crore and 90 lakhs koi Deputy Commissioner concern jing da thu bagi da mata relief ki mateng pangana bai koi thadokre Valley ki district sing da lakh yankai ki chang da thadoi population du khare hena tabanina sing ki district sida lakh nifu ki chang da 11 district da 40 lakhs thadokre aduga 5 districts da na 50 lakhs ki thadokre ki kano sina maram moira kanda cyclone du na maram moira kanda kano khara electric ki power supply da kari da yam khudo jado power pole tek pa khopa ki da yam kana honari yawe adu madu ko install tawna ba yam kana hona jari anu program yam na kitang natural calamities ni na kitang koi biar dominasi ko bengi side ge koi kunmari koi mayam gi normal si hanjalang na bai koi hona jari hai na mayam da thamjage aduga government na hujiki CGI seat ki mayam na yam di man le ri ba koi shishu koi SDRF ki makha da koi gi sigi makha se da koi tin nung CGI seat si wat na ba koi kan hona ri da continuously ngarang dagi sathari ba sumai na hayeng hamji mathang ni koi awada pa si di Deputy Commissioner singi khudang da loina awana taraw singi koi yohonna ba khona gani anna praja awana nambirabi mayamna koi Deputy Commissioner singi ngarang koi khudakta koi gi grievance cell amam hangdana mogi telephone number loina leirabani madu da sunatna kari kuma thu kai lebiragadi koi CM office da CM da hai si hai ba koi number du su mayam hana dagi pairaga lebirani na madu da thu kai mayam punamaktu hai birangna na ba ai appeal tokjari ado roi da oni kumiyam koi saina hajabdani awabani matakta awaba ma koi lai aduna koi thajabagi matungina koi kita more human koi ishor thajabaga loina na koi pari puri alaman thakha khangna society se dom da am discipline society in da lakna bhona minasi koi aina ningba aina pamba tawda tawna bagi type jaga ai sidi ai tawja koi democracy ni haibagi kuno chabalo kanda lairam summi khangde tilam summi khangde amaiba maibi tana bani khangde tana da bani khangde ultra sangde ni tana bani khangde tana bani khangde govinda ji gi tana bani khangde tana mai thajaba matungina ishorgi leiriba churching gi thajaba manghandaba tawriba mayam si torkana fajana khoi on the humanity sense of humanism si khara wangkhatlaga respect lainana ai thoko poktaw tongno ma to group amam sema ga magi aning wa tongno gi pot si su tangai koida nuai do phauja bai da adu gini ko koina haijarisi democracy moina to bru ting ne have den ta paning da bala isin na paning da ba to bu yeng ba ya nuai ta ba ab da ya nuai ta ba aka thola ga social media sima paira ga kano Facebook sima paira ga phi thong da boy ahalaman ta ba ya da bu khangde thola ma ngang bu gi phangthok da tong ma bi pot ma la ku si masima koi kidan control to minasi du mari pu gi mi show for ma ge koi soina farkani abu su ya no fagala sigi angkak sima nam nungai ta natural calamity ni adu akhui punna ama to oina unitedly hengaminasi leminasi government gi side gi koi election code of conduct lady bani na koi government gi side gi si tawni adu na koi lokok adu gi maite adu bu
ꯂꯩꯔꯤꯕ ꯃꯦꯁꯤꯅꯔꯤ SDRF ꯒꯤ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯅꯣꯔꯝꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯊꯦꯡꯅꯔꯤꯕ ꯑꯋꯥꯠꯄꯁꯤꯡꯗꯨ ꯐꯪꯍꯟꯅꯅꯕꯗꯨ ꯑꯩꯈꯣꯏ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯩꯈꯣꯏ ꯀꯟꯅ ꯃꯣꯏꯗ ꯑꯦꯗꯚꯥꯏꯁ ꯇꯧꯔꯒ ꯃꯌꯥꯝꯒꯤ ꯋꯥꯠꯇꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯖꯍꯜꯂꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ꯫ ꯊꯦꯡꯛ ꯌꯨ꯫ ꯄꯨꯅꯄꯣꯏ ꯊꯥꯒꯠꯆꯔꯤ꯫